War on drugs po Shendal Lambi Onthoklamba lup Muthatkhre Meeoi ama phare Manipur leingakna mayai ka bachinjak ki mayokta changsilagliba lanjang asida khudong saba lauraga mayai ka bachinjak saba thingbagi mingda lanai lup ama semlaga Shendal Lambi satharamba lup aduge luching bani haijaba Meeoi ama phagat khibaga loinana War on drugs po lana uhana ba honaram liba lup adusu Muthatle haina laukthokre hiram asigi matangda ngahan lilong usoipok pida leiba All Manipur Muslim Development Committee AMMDC ge headquarter da pangthokpa pawgi mifam amada AMMDC headquarter gi vice president Avaz Khana pawmi sing da hai Manipur leingakna war on drugs kanna sangsalingai cherak asida lanai loop ama semlaga war on drugs ki mingda sel talamba Meeoi ama AMMDC headquarter amasung Kanglei People Against Narcotic and Psychotropic Substance Kanglei Panas Thobal District Council gi apunba team na phagat pangamlei Meeoi adu nga nungthil punga matabada lilong usoipok pida gi phagat panei Avaz Khana makhata na hai lainga ki war on drugs ki mingda Shendal Lambi satharam libala nai lup adu Manipur Anti Drugs Association Mada Head Office Lilong Khunau Thobal District haina maming tholle aduga lup asige masana masabu president ni hairaga Shendal Lambi satharam liba Meeoi adugi maming na BM Sweb saha chahi kun mari apokpa PM Mano Kauwe Lilong usoipok pidage ne mahak tanatana topa Meeoi kharaso war on drugs ki mingda sel talam liba lup asida yaude makhoigi masak maming su loina khangle hai khe lup asina war on drugs ki mingda madage banner siznaraga Lilong area gi mafam kharada lupa lising amamam phagalak liba Meeoi singbu sinabagi thabak thoram sing chatharam bani hai khe masigi mathakta lakliba March 18 da lup asige ahan ba mapo kuman pangthokane haijilaga Lilong area da leiba school sing amade college ki principal da Sel gi mateng pangbiyo haiduna cherol sing tharam khe masidagi AMMDC amasung Kanglei Panas na chingnaduna lup asige mari makhong thigalubada mada hairiba lup ase Meeoi ahum mari na Shendal Lambi chathanaba semjin balup ni haiba khanglakpadage lup asigi president ni haijaba BM Suhaib sahabu phagat khibani hai khe Avaz Khana hai BM Suhaib sahabu AMMDC headquarter amasung Kanglei Panas ki team da phagat pa matamda Mangonda ki Samsung keypad mobile phone ama Redmi Android phone ama letterhead copy tara President amasung organization ki secretary ge identity card sing Samsung Android phone ama keypad itel phone ama atai sesang helmet ama banner flag ama kolom ama silani ama de file na chingba polam sing phagat khe hairi ba polam sing ase AMMDC headquarter ki office ta seize tawduna thamle hai khe faraba BM Swipe sahada Wahang pahong tabada hairiba thabak thoram sing ase leptana haukiba kumsing ama nidagi tongan ba mafamda leptana satharami haina BM Swipe saha masana phongdorok le madagi mingda thabak thoram tawram liba makak mayum Isran Khan apokpa Alauddin drive secretary mada BM Nurul Amin apokpa laikhidraba Kudus Ali Lilong Turel ahanbe ubag thong mathak vice president mada Rewas apokpa Muzibur Lilong Kalaikhong General Secretary Mada Makwai pumnamag AMMDC headquarter amade Kanglei Panas ki office da pung nifuga nipan gi manung da laktuna miya mangda lale haijagadabane natraga de legal gi oiba thabak sing laukhalaga ni hainasu vice president Avaz Khana thamkhe makata na BM Swipe na sel lauraga lautunaraga rehabilitation center salai ba Meeoi sing kharaga mi fadok fazin drug chabagi mingda tawramba rehabilitation center sing athubada AMMDC headquarter amasung Kanglei Panas ki office ta miyam mangda lale haijagadabane natraga de makhoigi mathaktasu legal action laukhana sem saba loire hai khe asigumba semjin sajin ba Meeoi khujo kharana ngaya ki loop organization semduna tongan ba thabak thoram sing tawba singdagi laibak miyamna section na laina basu appeal tawbaga loinana lamdam asigi tumba chaba khangdana thabak tawriba club organization ima loop CSO singi mamaida amuba kali taisin ba tawbigan uhai khe BM Swipe sana khudakta semjin balup mada ase BM Swipe saha mahak masana AMMDC headquarter amadi Kanglei Panas ki mamangda Muthatle haina miya mangda laukthokhe mahak pu wakhal tahala batungda ahal laman singda BM khusinakhe pawgi miphamadu da Kanglei Panas Thobal District Council Lilong ki president MD Salauddin Khan su saruk yakhe